Churachandpur District Headquarter da SchoolKaya Hangduna Lairik Tamba Yaore. Handak ikhang khangogduna Manipur da COVID-19 laisat sandorokduna positive oiba migi masing nongmagi henggalakpa sidage laingak na section thawrangi thabak laukatuna July 13 fauba laingaki makhada leiba school sing suti thadokre adubu Churachandpur District Headquarter da leiba school kharadi school Hangduna Lairik Tamba Yaore. Masida COVID vaccine kaptriba chahi 12 gi makhada leiba angang singda laisat asi sandorokadra haibagi mi paiba leire haire pausi asina phangba paugi matungina de Churachandpur town manungda leiba SchoolKaya ngarang mahausagum school Hangduna mahiroi kaya school kanakhe sairak asida ngarang COVID-19 case khangen hengalakpa duna maram oiraga town asida leiba school kharade ngasidagi hauna suti thadokpasu yaunakre adubu laingake athingbagi mayokta ngarang phawba school Hangduna Lairik Tamba chathakiba adu Churachandpur District Administration gi maikaidage midyeng sangba watpage achauba khudam amani haina praja section kayadagi phongdoknarakle COVID positive oirakpada chahi 12 gi angang yaure. Manipur da hauki bapung kun mari gi manungda nauna miyoi marfudraga mari positive oiduna active case chamri ga yangkai sukre miyoi kun mapan na laisat asidagi faduna discharge taukre laisat asigi recovery rate chada marfudraga nipan dasmik ama mari ne ngasi asi baksang ama phangba ngamkhre punna miyoi yangkai ga manga sure mamang thagi tang kun mapan amasung kuntra gi lona ba hingda thokiba none district ki marang singda thokiba landslide ki matungda chatharakiba mi thibagi thabakta ngasi numit jungba matungda asi baksang ama phangba ngamkhre asi baksang adu NDRF ke kangbuna izai turel wangmagi torbandage phangkhibane ngasi fangliba asi baksang adu khunjani haire thawdok thokraba matungda ngasi numit 12 ni chanba numit ngasi fawbada asi baksang asi fangliba siga tharaga punna yangkai manga sure haksang taruk thiba khangdana leire haujiksu makhatan ami thibagi thabak adumak sathare thawdok aduda sokhankhibani haina thajanakiba miyoi humbudraga mapan gi manungda miyoi 12 di hingna kanba ngamkhe haujiksu mapam aduda NDRF SDRF Army Assam Rifles CRPF Police Fire Service yauna local volunteer singna phangdri bhaksang sing areba upai sejinaduna thibagi thabak kanna chathare CM na laingaki school singi oja singi induction training program hogdokre mathang saigi metric parikya da de laingaki school singi mahiroi chada chama pass taunaba pandam thamse Chief Minister Board of Secondary Education Manipur bosem na lawba handak sahi ge class 10 gi parikya gi fal lauthokpada laingaki school ge mahiroi chada hompu hena pass tawkhibadu mathangi saidadi chada chama pass taunaba pandam thamse Manipur lengang na kumja 2018 dage education gi lamdama pung phana phagadhanaba school fagalan si mission gi makhada chahi khudingi laingaki school hompu khangatuna matam ga chunaba mawongda semgana ba honare haujik phawbuda school samaga marfurom ningthina semgat sagat pa haukhre haina Chief Minister N Birena phongdokre wafam ase ngasi laingaki school singi oja sing amade headmaster singi oiba numit 12 gi induction training program gi phase 2 gi guardian day ceremony thoramda Chief Minister N Birena wangang laduna phongdokhibane loktak leaf irrigation LLI pura fail oibaga manare anauba pam taret leirabasu electric transformer leiba ngamdabadage ising chingba yadaduna lobukta ising phanganba ngamdre chahi kaya marum function tawdaduna leiruba loktak leaf irrigation LLI ase Chief Minister N Birena chawba thaudang lauduna handak ising chingnaba anauba pam taret leiduna ingthau khongda ladiba pam house number 1 da lift tawduna thamlabasu electric transformer leiba ngamdabadage haujik ising chingkhatpa yadaduna aremba oiduna leire athuba matamda electric transformer ama leibiduna pam sing ising chingba yahanduna LLI na konba lobuk sing ising phanganduna law uba yahanbi yuhaina loktak leaf irrigation farmers development committee gi chairman en sarajawbana press ta thadorok pachero lama na haire lamfalong da miyoi ama nongwena kaptuna halam le more border town Indo Myanmar border pillar 79 amadi 80 ge gobajang amasung muslim nagar ga tainaba Myanmar gi lamfalong da miyoi ama nongwena kaptuna halam le haire Chongthu News Service ki report matungina de thawdok asi tha asigi 13 ge numidang pung 8 lom taba matamda thokhibane laikhidraba miyoi adu chahi 19 rom surabang Yuzau Khaying Kawe Laifam Lamphalong ge Mayoma Ward number 13 Tamu Township tagine miyoi asi masakhang davasingna masagi yumgi nakalda nongmaina kaptuna halambani haire phamung chama laiba American Oncology Institute at Babina Specialty Hospital CM Birena ngarang sangakhre Jalinot namba miyoi mangana saba geng khutpu ama Assam Police na fare Assam Police na sathagiba operation da
Ngarang numidang geng khutpu amage miyoi manga fagatpa ngamle loinana geng khutpu asidagi fake currency jali note nongmai maru tara kanipan amade gari na chingba kayasu recover tawre haire geng khutpu asigi laifam khangdoklaba matungda ngarang numidang Assam ge Biswanath District Police ki Additional Superintendent of Police ASP Kulendranath Deka nalusingba police team mamana Biswanath Town ge Ambari Sayuspur area do operation sathavada geng khutpu asigi miyoi manga fagat pangamkhe fagalaba miyoi sing adude Amir Ali Atikul Islam Mafizuddin Ahmad Saiful Islam amade Habibur Rahman kawi haire faraba Amir Ali ge mayumdage jali note lupa lak mangaga lising nifuga mapan Swift Desire ama motorbike ani sasinaba gold biscuit khara mobile phone tara Aadhaar card voter ID card ATM card, PAN card, jali note number da sizinaba mechin namade atay document kayasu recover tawba ngamle haire. Koi na satuna lawmi singda harvek sahum phangan khre. Iravat Foundation Manipur na Manipur lenga ki Agriculture Department ki staff singge mateng galoina na ngarang dagi ngasi phauba lamdam sigi lawmi singda urea harbek sahum lom koi na satuna yanthokre haina. Iravat Foundation Manipur ge secretary Gopen Luwang na press ta thadorok pa cherol man haire. Cherol asina hai Iravat Foundation Manipur na Kakching Khunau ge Seksa Pat Branch Imphal West Sanjam Sapro Imphal East ke Taret Khul Nongren Lamboy Khul amade Uyumpok na chingba branch singaloina na urea phangdabagi awaba mayok na riba lawmi singda kharadang oiraba sumateng oinaba urea harbek sahum Agriculture Department ki staff singaloina na lawmi singda phangan khibane ahan batangka ki oina koina satuna lawmi singda har phangan khiba se lawmi singna har phangdabagi awaba mayok na riba se kharadang oiraba su kokhana na bahaiduna Iravat Foundation Manipur na pangthoki bathavak ni haire laingak na commission bu phagi tahan gadawre police na mibu phaning bamawong da fare khaidem mane laingak na yumkhaibam bimol amasung laisrom herojit Elias Sinthada tha amagi manungda interim compensation oina lupa lising yangkhai pinaba khangan khre state laingak ki loisang singge phamnai basing na miyoi bage phangpham thokpa right sing khongaw naraklabade maral adugidamak logi matungina sairak pigani haina Manipur Human Rights Commission gi acting chairperson khaidem mani na phongdokhibaga loinana state laingak na commission asibu phagi tahandore amasung police personnel sing na mibu phaning bamawong da fare haiba wafam su phongdokhre wafam sing ase ngarang lamfel court complex da leiba MHRC gi court room da pangthokiba pawgi mifam amada mahak na pawmi sing da phongdokhibane mahak na hai state laingak na commission bu Thawa sungsa sadre sahi kulumdoi commission gi secretary gi pham hangduna leiruraba matung laingak ta kan taknabadage hauki ba sahi gi November thada secretary hablaki adubo hauki ba sahi sige me kuntraga mathoida transfer tawkhre haire hangduna lerakli ba secretary gi pham ase mention na bagi damak official oiba notification thoktuna matam kharagi mahut sinana ba hona duna leire commission asida hogjik phawbada laifam thokpa staff sing watuna Lairingai gi mathakta secretary gi famsu tha ama makhairom hangduna lerakli haikhe masina takpade state laingak na MHRC bu thausadaba masung phagi tahana na bohona bani haikhe laibak asigi constitution na piba article 19 clause A ge matungina laibak sida leriba mipum khudingmak na right to freedom of speech and expression phanglabasu Manipur da de masigi phangpham thokpa right sing khongaung na de haikhe handak pangthokiba taragani thoisuba state assembly mikhalga mari leinana ya school asida mirep oikhiba thongnawjam brindabu saugatuna election rally gi thauram amada wangang khiba yumkhaibam bimol meitaibu lilong PS na FIR ama pansinduna lona thingkraba lalaulup KYKL ga mari leinaba overground worker ni haina maral pisinduna phajin khi adubo mahaki masanupi na commission da wakalakpadage hiram asigi matangda yengsilubada court na bimol bu maralaiti haina judgment pikhi thawong adu election ge rally da wangang lubagi damak mahakpu maral season khibane loinana Thobal District Committee kadagi General Secretary Laisram Herojit Elias Sintha kauba miyoi asina lukhosai jau thadokibage matang da hirok part to mayai lekai da yaningdaba utpa wakat mifamda saruk yarubagi damak Thobal police na FIR ama pansinduna mahakpu su phajin khe loinana police na mahakpu lo na thingkraba lalawlop UNLF ka mari lainai haina maral sikhi adubu court ta puthorokpada police ki maikai dagi matik saba evidence puthokpa ngamdabadage mahakpu su court na thadokhi haina pawmi singda phongdokhe maram asina police personnel singna makuta lo pai haibagi matagum
Sananingba mawongda sanaba logi oiba midyengda mibu phaba punba tawbagi mahutta chathagiba thawongsing adugi chairak oina miyoi ani sigi case aniga mari lainana makhoigi phangpham thokpa right sing khongaunabagi damak Protection of Human Rights Act 1993 gi matungin miyoi ani sida tha amagi manungda interim compensation oina lupa lising yankhai pigadabani haibage order sing commission na tha asigi manga amasung taraga mari da pikhre haina su phongdokhe karigumba miyoi ani sida pifam thokliba interim compensation ki senpham ase tha amagi manungda pidrabade commission na high court amadi supreme court ta mari lena base iduna makha taba action lokhutkani haina su paumi sing da phongdokhe Aroi bada tabiri bapum namak po thagat sari